Good morning. Northeast Window TV na kanana puthok sariba news analysis miyang tabiriba punamapu ahanba muktada TAJIDA na taramna okchari loina na ngasi pause sinda kari karamba pau phongna khibagi haibado kananabagi damakta akhoi studio sida guest ama lengsinduna lebire guest adudi akhoi advocate MEIHOUBAM RAKESH director human right law network serbu Northeast Window TV ki makedigi taramna okchari kai khamnaba uchari sir ngasi akhoi pause sinda phongna khiba pau lo khachabada akhoi Churachandpur police ki thodau haitare akhoi nongmai ga kona na fara ga purak laba mihoi ani koki nupi sing lambi da gi police lambi de ekoi gi police da gi muthoba gi pawa ma sum phongnari ba sigi matang se sir gi oi opinion thambiyo masi mamang da su ama handaki du nataba mamang da su ama thokre tholuk si masi sumaina police da gi fara ga sinarak ba du amuk mun gre habji mamang ju thengna gre amasi amna kana tok da ba akhoi gi police na mathau to buda section da ba yi thong amani samna haibada adugi police personnel singdo madu police obada matik chadre aduna police department gi makai de gi su makhoi da akhoi gi stern action lawdana makhoi si matung nau atopa police personnel sing asugumba mathau mong marin da da base masi tawdana ba action lawom thoi aduga tasengna akhoi department inquiry chathadana khodana tawum hota yam samna harabada makoi si akhoi gi khudakta adum terminate tawba adugi kanu provision su lei adum yamna serious oiba kanu dadi masi adum inquiry tawdana adum dena dia adum lokthokiba atumuk yaraba thong amani hana hajini mamangna su asungba kanu se thokre aduga mamangi da su tawkhibadu su maduda yauriba police personnel singdu mathakta akhoi suma action lawre si tawre tadi kari gum mamangi du da chapchaba sarkar na action lawre badi ani suba incident thoom da su yai aduga at the same time tasengna harabada ngasai gi kanu khulai paiba mi ama adi lambi degi moi gari da check to buda khulai yarome central security processing na thengnare adu mari ne police sinaba is masana tabani sinari ba khusin moi adi hanabda police ki mathau ji law and order maintain tabuni makhoi ngamdre central security post mating pangna bala e adu na tawringai da checking tawringai thengnadana sinare di ai thabuk tu lokhona bu khona ro adu na tena mine mulan gre habasi masi yam tabada nungai tabani aduna masi matum raw tawdana ba adu maduda generally ba in the sense ngasai mathau tawriba mathau nixijena tawdriba police personnel singdo madu ain yoba akanba stern action logum thoi henai thamjini thagachiri sir mathanga sina khoi gi economic times ta phone ki ba paw ama khatang Modi Macron talks focus on defense industrial ties maina phone ba sir sigi matang da dikai hai masi France habasi khoi gi moidi chakotpa lepak abidu oirabani akhoi India na developing country ni adu France chakot level lepak ni United Nation gi Security Council da member country permanent members moi manga gi mnung da masu yauri bani aduna makoi si adum hanadagi chakot level lepak ni at the same time France ki akhoi gi military gi kujuklai se makoi adum puthokba aduga afaba makhal gi puthokba kan lepak ni akhoi India na chu hujik sinariba akhoi fighter jet sing France gi mamang da su leibagi adum lei aduna makhata na amu akhoi military taidu lenadana madugi defense ki production ki kari kragi madugi adi moiga France ka akhoi ka adwana samnaru mutu da akhoi India da su adugi technology du somewhat akhoi na su madu khangoduna akhoi gi su tungkoina akhoi isana on indigenously sawa yana bagi ama tongna bagi madugi kanoduni harisi chumi masi tobom thokpani habedi akhoi India su developing country ni aduna akhoi isa itomda adum khona jaraga indigenously develop toba chakhona bo khona ba military kari mayam khujuklai sana khona ba si matam changi adubu atopa hana develop torga leiraba adu malaipa amaga madugi kanodu maridu leiraga madugi kanodu toragadi akhoi da su thuna akhoi isagi develop tongno khona bada mating moiba thong mani masi adum akhoi gi welcome to bom thokpa kanu amani hana thamjani thagachiri sir mathanga sina akhoi gi
Ukrul Times the Phongkiba Pawama. Indian National Congress strongly condemns brutal physical assault of MPCC President. Sige matang sidana, sir. Masi adum handaki mamang nahan kanglada kogi legislature sing aduga kogi aramba tengol galona na kogi phamki ba mifamgi matangda ya madugi thongduk tugi matangda to ba report ni adu masigi matang sida hoju phawda kogi nimurimu mayam ngangnaraga su maduda victim oiraba khoi bu phubire ne ama tawre ne haiba MLA amatana mantri amatana hoju phawba disclose to ba masana si tawre sumai tawre haina haibe leite social media da kari da khara uba natana aduna matang sida ina thamjaning bada how far masi kayamuk chume haibasi akoi a certain tawdriba khoi mayam sum ngangna ba bafam mani at the same time akoi sarkar ge maiki de su asu mama leire si tawre haina hoju phawda officially statement amta pibe leite sarkar ge maiki de su at the same time maduda kano toriba MLA sing kadesinu su pibe leite aduna masida ikoina comment ama piba haibasi ajupoki di kharangan meliba wafam mani yes no doubt makoi gi political party singi kari singi makoi gi di adum anoto ba haibasi moi masana tabani haibum thopani aduga aikoi common man amana asu matang sida hoji hoji gi officially kano du leitabani na koina masida comment pibasi khastang ngan meli hanai thamjani thaga chari sir mathang asina aikoi Hindu Pause dagi BRO 10 fence major portion of India-Myanmar border. Top official DRR4 80 km stretch in Manipur submitted. Have the ayam bangang kay sambal BRO na kabagi matang sumaina kagadawri haina fungdok iba cover sing sida. Sir sige matang na sir na kay mamang la kogi hanay khara mati khara kharaga lere yam tin ba pasaru khara aduga madu kogi honorable home minister misana handak mamang da khara kuiding mamang na su khoi masi samanji kharani koi Myanmar ga Manipur ga tanai bangam khai si kharani haibasi koi mamang na thamgre madugi sorok amona BRO na madugi thabak khabagi thabak BRO si bara sarkar gi agency mani masina kharani haina hairek pakenoni adubu matang si daina thamjanumda mamang da BRO si akhoi Manipur gi praja sina kharaba agency mani ID Imphal Jiribam lambi si BRO na paring metamda adum kum pudana adum leiba aduga semi haiba aduga visible oiba development la chembagi mongno kaya yu fataba adum akhoi di jiri Imphal Jiribam hoyushu kana tawdri adubu BRO gi metamda ka hena akhoi praja sinda awabu oikiba mamai thangda BRO si khare haidana sarkar gi makedi gi praja gi ma law khong to budagi di hojiti BRO na taba atoba agency na sinadana akoi sembagi thabaki hogibani adubu amabu ye akoi sangphagi ngamphai saman kharani abisi akoi welcome to godaba adumba khongthang amani sarkar gi adumasi BRO na akoi gi Imphal Jiribam lambida sembada matam changhiba praja gi penada mayam leihibado madu lehendana mathau masak khangna akoi akhana matang menungda ngamkhai saman kharabadi ngasi akoi Manipurda thengnariba kangupi irang se kangupi lansi masingba ama amukana thengnadana bhona bada cho mateng ogeni aduga matang si daina panjani mada akhoi gi mong akhoi administration jisu angakpa mong mani yembiu akhoi gi Manipur si akhoi gi nithok panba mani de bale pak orame matamdu da akhoi gi Manipurda changpa si akhoi foreigner si changba yaba nate aidi adu lere adagi matungda amuk akhoi si Bharat tille matung su akoi Bharat inner line permit si kaino Bharat ki masa singdu akoi Manipur da sang pada madu regulation ma makhada niyom ma gi makhada changan bani aduga pangchang changba yadaba amuk oirame bani adu leiyei matam sida asomda akoi gi Myanmar ga tanariba Manipur gi ngkhai sidagi Myanmar da gi lakba maru oina kuki Kangbu sing kari sing ogi Myanmar masa sing mayam si makhoi na sang pona free da randomly adum changna leiwa haidi madugi tunga adi kana to bo adu kana to hudaba aduna maram moidana somdagi India masa sang pona regulation to na ngakpa aduga Myanmar gi sang podu buna
अखोगी फ्री थाबगी मोंगदा अदुम रिगुनो सी यस नो डाउट अखोगी फॉरेनर सी चंग पसी अथिंग बपी अदुबु ngasi अखोगी मणिपुर का मयामागा तानैबा चे चुचामपुरदा मोरेदा करेतेनोपोलदा अखोगी कुकी फॉरेनर सिंग कोगी हौजिक नार्को टेररिस्ट न हारिबा कांबु सिंग मखोगी चदानुदा मखोई कांबु हैतारे मसी मयाम संगाइबसी हारिबा कनोसी तसेंगना अखोगी इनर लाइन परमिटो अदुमाइना मखोगी सु मयामारदगी हाइजलै मयाम सी मदु यंजिनबई खोसेनबगी मसी मैप नथि मॉनिटर तौना कंट्रोल तौरमबदी मसी था मापन चुमना अखोइदा अवा पीरिबा युम कई मयाम तुमबा मी कया मथ्वाई मांगरबा असी ओयरमदबसु याहेबा अदुबु थेंगबु थेंगना ngasi समन खारनी हाइबसे मसी पॉजिटिव आउटकम अमनी हाइनाइ थमजगे थागचरी सर अदुगा अखोगी 13 रकसुबा अखोई नेशनल वोटर्स डे पांगथोकना खिबगा लोइना अखोगी नुपी सिंगना वोटर फजना थादा हनबा होनागदबनी अदुगा नहा सिंगना मियामगी अफबा मिहुत खनबदा थौदांग लौगदबनी हाइना चीफ सेक्रेटरी ना फोंदोखिबगी वाफम पाउसे सिंगदा थेंगनरीबा सर सिगी मतंगना सरगी वाफम थंबी ngasi अखोई मणिपुर की प्रजा सिंगना थेंगनरीबा अवाबसी अखोइना थोनजबनी हाइबदी अखोइना इलेक्शन की मतमदा जनरल इलेक्शन की मतमदा अखोइना अखोगी मिहुत खंजरीबनी अखोइना अखोगी मिहुत खंजर मतमदा प्रजा की इहुल खंगना थबक तौगदबा अदुगुंबा अखोगी मिहुत सिंगदो खलौदबना मरम ओइदना ngasiदी अखोई अवा चिथेंग फंगे अदुबु अदुना अखोई नेशनल वोटर्स डे लापदा अखोगी अनौबा वोटर सिंगदसु वोटर कार्ड पीबा अदुगा वोटर सिंगबु एडुकेट तौनबगी अवेयरनेस पीनबगी अदुंबा थौरम मबग लोइना तौरिबनी तसेंगना हारिबदा अखोई वोटर सिंगना अखोई नियम चुमना तसेंगना प्रजा की थबक तौगदबा मियोय सिंगदु अदुदा अखोइना वोट पीरबदी असिगुंबा अखोगी अवाबसे लेरमोइदबनी अदुबु अखोई ममांगैगा येंगनबददी अखोगी वोटर सिंगदसु अखोगी कनो तौबा चही 53 की हेक मथक वरबा 53 सुरबसिंग अनौबा मयाम संगे लाइलाइसु हैबा वोटर मयाम यावरे ममांगै मतगुमना लाइलाइसु हैतबना नंबदु नत्रे अदुबु हौजिक अखोइदा दरकार लेरिबदी असिगुंबा वोटर सिंगसे अखोगी HIVS की अवेयरनेस प्रोग्राम तौबदु अदुमा अदुंबगी मोंगदा अखोई कनो सिंगनसु मरी लेनमसिंगनसु अखोगी प्रजा सिंगदा मरुइना वोटर सिंगदा वोटर अनौब सिंगदा अनौ नौना चंगपसिंगदा मसिगी वोटर की कनोसी अवेयरनेस याम फजना तौब दरकार लई अदुगा इरोइना अखोइना कैदौगुनो लाकदु बेसिदा मोय अमत अपाम याउद्रे नत्रगना आइना थादरसु अमा थादरसु अमा कानिंब काजे खरसनु हाइना लैथोकबा मसिसु अखोगी लैथोकबा मीसिंगसे मसिसु अखोगी लैंगाक सासोन तौबदा फत्तबा मीना सासोन तौननबदा मतेंग पांगबगुमनी मतेंग पांगबदा याउरुगुमनी माना बो थाददबदु मरम ओइदना अदुना मसि अखोई तुमिन लैबा नतबा अखोई कनो मिपुं खुदिमंगना अखोगी मसागी दायित्व मोन पीरिबा सही मंगागी सिनरीबा अदुंबा वोट थादबा बि अधिकार से अखोई सुजोय सोइदना अखोई खुदिमक अखोई कंसाइसली अखोई नियम सुमना अखोई सिनरबदा मसी अखोई प्रजा सिंगना अवाबा लाकदबदी कनबंगमनी अखोई लैरिबा थोदोकसे ngasi थामा पंचुना तसरिबा थोदोकसे मसिना अखोई प्रजा सिंगदा अनौबा अखोई ज्ञान पीबा अमनी हाइने लौरगा मतुंगदा अमुना थोकदनबा लाकदोरिबा से 2024 दसु सॉरी मथंग लाकदोरिबसु अखोई लोकसभा की इलेक्शन लानी को अदे खलेगा अखोई जने इलेक्शन MLA इलेक्शन लानी अदुना मसिदा अखोई अनौबा ज्ञान सिगी थोइबा थोकसिना तंबीबसे मसिगी मतुइना कोई सिंगना अमुसुंग चुमना वोट थादा होरसी हाइबसे आई मयामदा अपील तौजनिंगी थागचरी सर मथंग असिना अखोगी सांगाई एक्सप्रेस पाउचेदगी अखोगी नेशनल बोर्ड मेंबर रोबिन ब्लैकी हाइबा मिसक असिना अखोगी गान गाइगी थौरम अमदा अखोगी मणिपुरदा था निपान हेंजिलकलबा अखोगी नुंगाइतबा थौदोक हाइतारे असिगी लान हाना सुनबगी नुंगाइतबा थौदोक असे अखोगी भारत सरकारना मरै अनि लोंगदना लोइसिनबा होनागदबनी हाइना फोंखि सर सिगी मतंगदना करी मसी यामना चुम्बनी रोबिन ब्लैकीना हाइबो बफमसी
तसेंगना हारेबदा ngasi akhoi manipur da sibai mayam ama thare hanadegi shu akhoi manipur si lalobugi irang leibinina central security forces mayam hanadegi su lei adubu kanglupi irang thorakpa dagidi megi tang mari dagidi elopren da sibai mayam ama holakhre adu tasengna haibada sibai si akhoi lising yankhai mathakta leibugumani manipur da asumna leireba matung sida aduga hojik kanglupi irang tawriba jaga si manipuri mafam khutimakta irang torobra numai kapabra haiba nati jaga khara khaktani haibidi madu khut thega paba yaba akoi jaga khara khat haiba jaga singse masida la hojik laiba sibai singsi phajana deploy torga akoi adungba maitei da landarai ba kuki narco terrorist singse koitan tanadana destroy tawba eliminate tawba ngammi bara sarkarna adubu hojik kari ki tawdabano haibadi moina tawrisi buffer zone seme aduga buffer zone da ka nakalani maki mi changdanam ne mo marakta leiribane leire aduga asumana leiringe marak sida adum marak makra tak hajel aga kanosing kuki narco terrorist na maitei misam miyam bo adum hatli ar mo ko kashu to bong amde adum aduna samna haibada adegi muk leiriba kanosing si deploy table security personnel singsi makoina hariba kuki narco terrorist singsi koitan tanadana eliminate tawnabagi destroy tawnabagi makoida mandate leitaba bidi madugi instruction chaptana leitiba aduna makoi koitan tanadribani aduna bharat sarkar na lanse makoida karingma pandam ama akoi praja miyam di khangdaba asimana sum unkhatnaraga leibada makoida kanaba makoigi madugi objective ma phangnaba khonaba mali madu na praja singdadi hena waba mi miyam sire mai makai miyam ma gana tawre adu masi tokhuoga akoigi hariba security personnel singje robin harido mare ani longbari se asomda amai kasu akoi atoba pandam phangnaba tawni kasu haideba akoi noi irang them control tongnaba adu tongnaba tharai ni tharakba aduga thabakti prajana pamba thabaktu dihek tawdaba aduna adi even yengasi ekta moreda nungai kuki lalo businga nungai kap commando da nungai kamnaraga nungai kamna budu mating pangi de haidena asam rifle na ceasefire laure haiba mamangda newspaper de henagre anan tongna nungai kap de lepi kholiena adui mota ceasefire laubui mota moishu yokselaga maduda yauriba kuki narco terrorist singdu mani police commando ga kamnari budu mo yaurga koitan tana de eliminate ro mayaiba madugi thabuktu togide aduna I 100% endorse the statement made by Robin aduna masi asumani aduna masigi hojik leiba kanosidagi bharat sarkar gi leiba makhogi yani thowongse masi hongdok piraga akoi athu matam da irang lo sanba yana ba kuki narco terrorist singse masigi mathakta military crackdown ama akakna matang menungda sathara badada kangku irang lo shenbang ngmani nungmai kamda ba hostility se seize toro matungda karino kamai to buna pa ma karino haipudi wari sanaga long lasting peace ama purakpang ngamgani hainai thamjage yam nungai je sir aikogi republic day ga mari laina na aikogi medal sing lauthok da aikogi manipur da gi su manipuri tara yaure haina phongli ba sir sigi matang sidana sir gi oibo wafam kari masi akogi mamangai matamdadi akogi manipur police personnel sing kari sing mayam si medal gi si mayam phangba akoi thengnagre adu maruoina akogi lalobugi irang kalingai lalobuga numai kamdaba lalobu hatpatupa mayam toring matamdasu mamangda mayam phangba lekre adubu hojikti lalobugi irang su leitre aduna masigi adugi da gallantry award kari sing khara handagre adum onamak akoigi sing to hogisu khoi tongan ba hiram singda mana tori bathabakda puning changna na tobugi magi tongan ba meda award sing phangmagi hoi pau sing republic day lakpaga mari na hoi thengnai masi adum akoigi welcome to boyaba kanoni maramdi kedogeda ka sarkari karmachari singse mana afaba tawre madu appreciate tawba maduna maram oidana atopa leiriba kano singnasu karmachari singnasu mathauda puning hena changnaba
aduga madu award phangaba midunashu mana makha tanasu akoigi sarkar gi thabuk tawbuda akoigi niyom chumna akoigi tawrungnabagi lambi amani punin thok baibse masi adum tawbum thokpa sarkar gi thawung amani hane thamjani Jai sir, aduga ikoigi Microsoft Translator da loan ani hapchan bada ikoigi Manipuri loan sisu yaukre sir. Sumaina ikoigi lol ikoigi language official language kun hapa pulapna ikoigi ani hojiki translator Microsoft Translator language ani se yauraga sumaina hapchan ba ngamme ba sir. Sigi matang da su ikoigi Manipuri loan se yaurapagi matang se da su sir gi oiba wafam thambi. Masi yamna ikoigi welcome to waya ba ikoigi kano mani. Maramdi kaino habubu akhoi hojik anauba kanosi akhoi digital world haitare akhoi asugumba digital world sida loan amaga akhoi translate toba habasi madugi loan dubu tamuraba madu khangaba mi khaktana tobu ngami adubu ngasidi akhoi Enogi electronics ke sakula bugi matung ina masidi akoi enona electronic gadget amagi mating na akoi loan amadagi amada translate toba masi ki othok pasi lairabani mamangda akoi sakula loan khara khakta bagi ta amaga translate tobugi khondong jaba piram masi adu Microsoft na tongan ba loan sing madu loksalaga translation amaga tongna bagi thabak lokhalakpada akoigi Manipuri loan Meitei loan busu akoi yaure haidana madu tongan ba media da madu phongbu ure masi yamna akoigi Manipuri moina chakthukjinengai oiba aduna masina maram oidana atopa Manipuri khangdaba mi singa aduga akoina madu pau phongna nabu khonabada achobo mateng oigedaba masina samna habada masina akoi Manipuri singbu henna akoigi Malemgi atei lepak singa thabak tawminabada henna khudong chahangadaba positive outcome amani hainai thamjage yam nungaijai sir aduga ikoigi Churachandpur gi Lalom Phai khul hariba khul asida leiriba central force singse thajadre haibagi wafam ama ikoigi khunja singna phongdora pamas uriba sir narol gi thodangda sigi matangda na sir kari haibini masi yamna akoigi tasengna moina haiba singdu yaraga adum leiragana hek phai haiba aduga magi tobom toko mathau tawdana masaigi lamhen tuemba sing lehendaba khulai paidana khotana chawusing mathaga thabok lokhotpa tawragana pendre he haiba masimagni aduna masi adum moigi hanagi matawgumna adum moina tawninga tawleiba madu yengshendana adum free hand thaba du oragana hek phai haiduriba adum masi moigi pendana haijabani masi sarkar na maduda sakam tawduna pendre haraga madu oibam thokte makhoibu niyom sumna akoigi irang tawdana lahenba haibasida akoigi central security processing na mathau chumna tawbagi tangai phadaba lei adu ai kashu moina haibasida achumbo yagune bisade masi tasena habada makhoina hanadagi adum katokaran tawduna leibada athingba pidabado adumana sum leheningna tawbani adubu madumana sum leiragadi irang adum sangagani aduna akhoi central security processing na akhoi mathau chumna tawba masi madarka lei hanai thamjage yam nungaijai sir aduga loisilakpada ikoigi hauzik Manipur gi oireba situation asida sir gi oiba wafam haidai tangdu leitadaba adagi ngarang nahanchu koigi AT ga adagi MLA minister singa mifam kya amasu pangthokra demand thamgibagi matang so ko loin khangnare sigi matangda sir gi oiba wafam kari thambining haibada thambiyo akoigi yamna itisik oibu muhongda akoi aramai tengol ga akoigi Manipur gi legislature sing akoi central gi mantri ma yauna akoi mifam pangthokre aduga maduda akoi wafam taruk ta masi khoina madu thabuk oina onthona bo khonagani haidana ma khoi soi tawnakhre adu matang sida ina thamjining bada hai ba wafam taruk ase MLA sing mantri ada central gi mantri yauna MP sing na makhoina yes masi
hayengdagi thabok onthoe khoina haina makoina order ma thuoga tawbo yaba thabukti nataba aduna makoina haiba thabuk sing ayamba se central government na tawgadaba sing ayambani aduna haiba legislature sing MP sing duna mari lenaba Bharat Sarkar gi official sing da chithi idana unadana wari shadana masi thabuk on thoknaba taknaba haibuduni tawduri bisi aduga manahan gi numitu da tawgi haiba sing ado numitara mangani manungda tawguni haina thabu haiba khoi korong anbagi kanomusu wafam musu thengnai numitara mangani manungda madu thabak tawnabu khonaba haina aduna masigi matang sida akhoi MLA sing mantri singchu nahan ko choi tawnagre haina le thok numitara mangadi adum jiri yokselakani aduna masi matau karamna hairi ba thabak sing ase wafam sing se thabuk on thokadage habasi MLA sing mantri singchu kok chungjina dana akhang ahi tanadana madu athuba matamda tawda thabak sing do jara chalaga unagadra se una thagadra haibana sing mase masi tawbuzumi maduna maram moidana amakoina ale jale tawduna leithoga numitra mani hogre maduna mu numitra mani sugre noi tawmum thoba thabak tawdre hana atokpa dimension ama laktana atokpa irang amu lakpa maduna koigi leiriba kangluku irang sida haibu yanaki wafam singse athu matam thabok on thuknaba moigi masa gi tobon do thabok singdo chendana chongduna tobo matam oire masi haina ai thamjage thakachari sir yam nungai jai sir na aikogi news analysis asida saruk yabiduna sargi achinba matam kya amu kaithopiduna tharam asibu mapung phan bibigi demakta sarbu north east window tv gi maike digi hana thakachari ngasigidi news analysis matang asida loisinjare miyeng tabiri punmak puso amuka hana thakachari